Tha asigi taramathoi masagi yumda sakhangdaba singna nongmai kapsilamle haina MV Abdul Majid kauba miyoi amana fongdorakiba wafam adu yumfam yaudabani haina All Manipur Muslim United Clubs Organization Ammuco gi General Secretary MD Abdul Kayumna fongdorakli Lilong dam dang asi pangthokiba paugi mifam amada wafam asi fongdokladuna mahakna makhatana hai Abdul Majid hariba miyoi asi Imphal East District ki manung janna kyamgai takhok makhadagini Mahak the print amadi electronic media singda mahaki yumda sakhangdaba singna nongmai kapsilamle haina fongdorakliba si aranbani Mahak mamang thakta yaulup amagi ming sizinaraga Imphal da leiba dukan sing amade miyoi kayadagi senkhai thungkhai tawkhibagi record leiba miyoi ni hiramasigi matangda mari leinaba singna meeting changbiu haina mahakna haikhi Maram asina miyoi asina singba tawjeriba jawlai singi mingchat kaya helle Hina batawriba amasung mara laitaba miyoi kaya buawa tanaba tawriba asi mari lenaba department amasung zawloi silinaw singna thu matamda thidokpiraga maralgi matungina dandi pibiraga makhatana asigumba thawdok asi thoktanaba honna biu haina All Manipur Muslim United Club Organization gi maikeidigi ingsingjari yamna phatraba miyoi khara asina miyoi ama anina thabuk singsi asugumba huranba natraga party gi sengna tawjeriba party singi Tabuk tawjeru miyoi singi mamaida mubakali tasallaga tasinbiba aduga sengna tawjeriba jawloi haragi ming sizinraga sumaina tawbasi Manipur da leiriba pangal community da makoi amani sina mingja thenba si Ammuco na thamoi sengna makoi gi mathakta kandem tawi aduna thu matamda achumbagi damakta thidokpiriba jawloi silinaw sing amadi mari leinaba department thidokpiraga ai bimiyoi si gi mathakta sabsaba dandi pibi Paugi mifamada da saruk yakiba Lilong dam dagi MD Abdul Hakim kauba miyoi amana hai Abdul Majid asi mamang thaktagi hauna mathong huktaba thabak kaya chathaduna laklaba miyoi ni mahakna masagi Maruti Baleno car registration number MN06LB5445 asi uripokta ki miyoi amada bandhan thamki adubo masada leihauba gari adugi so ama sizinaduna mahakna gari adu amuk huranduna purakhi Gari adu atopa miyoi amada yonnaba hainaringaida laibak phabadagi anjumanna phagatlaga uripokdagi gari bandhan lauriba miyoi aduda sinakhi tungda uripokdagi miyoi adugi mayumda Majid'na miyoi khara thaduna kihan khangankhi masi khaktanatana Majid hairiba miyoi asina Imphal da leiba mayamba thokpa amagi dukanda yaulup amagi ming sizinaraga sale gi demand tawsillubagi recording kaya amasu leiri asigumba miyoi asina fongdorokpa yumpham yaudaba sajinnaba wafam sing asida miyamna thazabiganu haina mahakna makhatana fongdokhi akogi bandop tawkhre matungda mangonda show ama extra lehobase sina mana puraluraga kyamgaidagi aiga tinaba marup amada gari do thadokina herap matamda marup to naingonda si gari si mapu do thidoga amta pithoko haibadagi akogi anjuman gi yamba sing tawraga mapu da pithoki aba pithoki damakta su mana ingonda ai sada jiki party gi ming season naraga ingonda tital myam tawraki aba yum da bola kan ki aba mana Abdul Majid ai banu pasina on tawraki yum da bu party gi mi si mana tharaki aba aduga adugi matungda yam kan ngang na budagi ma to khre to ki budagi ai gi laikai gi sagai gi yamba ma bazar khumup dukan phame aba aduda sumana party gi ming season naraga demand kyarak tawraki bagi record lay aba magi aduna mari leinaba chilinaw makaina magi to thajabiruno mase machini am thiba karan tawba hanadagi hauna karan tawba mini mayam karimta magna haibu wa thajabiruno